ꯅꯨꯡꯉꯥꯏꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯅ꯭ꯌꯨ ꯑꯞꯗꯦꯠ ꯂꯥꯛꯂꯕ ꯚꯤꯗꯤꯑꯣ ꯑꯃꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯁꯦ ꯁꯤꯗ ꯊꯣꯛꯍꯟꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯃꯌꯥꯝꯁꯨ ꯄꯥꯕꯤꯌꯨꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯍꯥꯏꯖꯔꯛꯀꯦ ꯕꯤꯍꯥꯔ ꯗꯅꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤꯀꯣ ꯑꯁꯦ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔ ꯑꯃꯅ ꯀ꯭ꯂꯥꯁ 3ꯗ ꯇꯝꯃꯤꯕ nupi mcha amabu ikai khumnaba manghange haidana hotnaramba ada mayamna matam chana phakibadagi warak watembiraga mangsamda sandel pareng lingaga huktuna haidi koihanduna mase mana ijat manghange na ijatbu khongoina hange haidana kaishusu khangjadraba nupi mcha amabu asigi phibam sida thadaraknabagi honabikhiba amadi machagumbagi kanoduga longaduga ko chatlamiba sajat ulamiba saktamdo adugi damaktane bako asise mayam asigi thodokse mafam khudingda su loithoi ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯀꯌꯥ ꯑꯃ ꯊꯣꯛꯏꯃꯤꯀꯣ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯀꯨꯏꯗ꯭ꯔꯤ ꯃꯌꯥꯝ ꯉꯁꯤ ꯁꯞꯇꯥ ꯑꯃ ꯐꯥꯔꯝꯃꯅꯤ ꯁꯞꯇꯥ ꯑꯃ ꯍꯦꯜꯂꯝꯃꯅꯤ ꯃꯌꯥꯝ ꯆꯥꯅꯔꯒꯗꯤ ꯍꯥꯏꯗꯤ ꯍꯥꯏꯔꯨꯔꯒꯗꯤ ꯁꯞꯇꯥ ꯑꯃ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅꯤꯀꯣ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯦꯞ ꯇꯧꯈꯤꯕꯗꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯕꯥꯏꯄꯥꯁꯇꯅꯤꯀꯣ ꯑꯁꯤꯁꯦ ꯃꯍꯥꯛꯃꯛꯀꯤ ꯂꯨꯍꯣꯡꯗꯧꯔꯤꯕ ꯍꯥꯏꯅ ꯁꯤꯡꯅꯅ ꯂꯣꯏꯔꯕ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯝꯂꯥꯟꯕ ꯀꯌꯥꯅ ꯍꯥꯏꯗꯤ ꯔꯦꯞ ꯇꯧꯗꯨꯅ ꯃꯃꯤꯠ ꯃꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯒꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯁꯤꯃꯨꯛ ꯉꯝꯕ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯔꯩꯕ ꯄꯩꯁꯥꯈꯩꯁꯨ ꯏꯖꯠ ꯃꯥꯡꯍꯜꯂ ꯃꯇꯨꯡꯗ ꯄꯨꯕꯤꯈꯤꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯧꯗꯣꯛꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯕꯤꯍꯥꯔ ꯙꯅꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯊꯣꯛꯏꯕ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔ ꯑꯃꯗ ꯌꯦꯡꯍꯩꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯝꯗꯨꯅ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔ ꯑꯃꯕꯨ ꯃꯥꯒꯤ ꯍꯥꯏꯗꯤ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯅ ꯈꯟꯗꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯂꯨꯗꯕ ꯂꯤꯆꯠ ꯆꯠꯂꯝꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯒꯦꯅ ꯇꯧꯔꯝꯃꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯐꯥꯕꯤꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯈꯤꯕꯁꯦ ꯁꯤꯃꯨꯛ ꯐꯕ ꯂꯩꯇꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯖꯠꯇꯤ ꯀꯜꯍꯧꯔꯦ ꯑꯗꯨꯕꯨ ꯏꯖꯠ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯥꯃꯛꯇꯁꯨ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯑꯦ ꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯍꯤꯡꯕꯒꯤ दरकार तादेबा अैना हाइनिंगबदी मैतैसु ओइसनु अतोबा जातिसु ओइसनु अतोबा फुरुपसु ओइसनु जाहासु ओइसनु असिगुम्बा मियोइसिदिने हिंबगी सरुक याउद्रबनी मखोइदिने सीबगी चैराक पीगदबनेबा मचागुमलबा नुपी मचा अमदबु असिगी खोंगसतचे सिगी खोंजंग चंगजलमीबसे असिदि सारम चटनेबा अदुना अैगी मैतैदसु ओइसनुबा असिगी लिचतसिदि पामदेबा ओजा आमना छात्र आमदा येंहैदबा मियेंग येंगबा हाइबसिदि असिसे यामना लुदबा लिचतनेबा अखोइना छात्र ओइरिङै मतमदा स्कूल तमलिङै मतमदा ओजाबु गुरुने न खंजरइयबा अदुगुमना नुपी मचा असिनसु माकी ओजासे प्रिंसिपल आईडी माकी हेडमास्टर से असिसे गुरुने ने खंजरमगनेबा अंगांगसिनेदि कैसुने खंजरमोइबा अदुबु मतांगदुदा अंगांगदुना ओजा असिगी सक्तमदो असेंग सक्तमदो उरकपा मतमदा हाइदि अंगांगदुना मिपाइ थपाइरमगदबा मवोंगदो माकी हाइदि कमाई तौरंगनी मैम सिसे जों हाइदि हौजिकानसे मीन मी सेटना जानारएबा मैम चुमिको मीन मी सेटना जानारकपा मतमने जुगलोइबा हाइबसे हुजिकन्ना लान कदाइ कदाइ तौरी मैमसे खंगमगनीको हुजिकसे कन्ना लान तौनरेबा कुमगा अखोइगी मणिपुरदा लान थोक्थोक्तना मणिपुरगी लान सिगी मरकसिगा मु अकुमगमु लान अमा तौरिएबा असिगी लानसे काय कायदे तौरिनो मैमसे खंगमगनीको अदोना अैना हाइरुगसी ओ ताजरे खंजरे उजरे
ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯁꯤꯅ ꯋꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯊꯣꯛꯄꯤꯔꯛꯑꯅꯨ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯈꯪꯉꯝꯒꯅꯤ ꯃꯐꯝ ꯑꯗꯣ ꯍꯥꯏꯖꯔꯛꯑꯔꯣꯏꯕ ꯍꯧꯖꯤꯛꯁꯦ ꯀꯗꯥꯏꯗ ꯂꯥꯟ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯀꯅꯥꯒ ꯂꯥꯟ ꯊꯦꯡꯅꯔꯤ ꯀꯅꯥꯅ ꯀꯅꯥꯗ ꯂꯥꯟ ꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯅꯕꯤꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯍꯥꯏꯔꯁꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯔꯝꯗꯨꯅ ꯑꯩ ꯍꯥꯏꯖꯗ꯭ꯔꯕꯅꯤꯀꯣ ꯃꯐꯝꯁꯤꯡꯗꯣ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯖꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯇꯝ ꯑꯁꯦ ꯖꯨꯀꯥꯟ ꯑꯁꯦ ꯐꯠꯂꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯕꯨ ꯁꯦꯠꯅ ꯆꯥꯕ ꯃꯤꯑꯣꯏꯕꯕꯨ ꯀꯛꯅ ꯆꯥꯕ ꯇꯨꯞꯅ ꯆꯥꯕ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯅꯤ ꯀꯣ ꯈꯪꯗꯦꯗ ꯃꯌꯥꯝ ꯀꯂꯤꯌꯨꯛꯅꯦ ꯍꯥꯏꯅꯕꯗꯣ ꯀꯂꯤꯌꯨꯛ ꯂꯣꯏꯔ ꯃꯥꯜꯂꯦ ꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯖꯨꯛꯅꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯜꯂꯕꯅꯤ ꯇꯥꯏꯕꯪꯄꯥꯟ ꯁꯪꯁꯥꯔꯁꯦ ꯍꯤꯡꯕꯗ ꯋꯥꯔꯛꯇꯣꯔꯦꯕ ꯀꯩ ꯍꯥꯏꯇꯥꯔꯦꯕ ꯃꯤꯅ ꯃꯤꯕꯨ ꯍꯥꯠꯅꯕ ꯃꯤ ꯃꯁꯦꯟ ꯏꯁꯣꯔꯁꯤꯡꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯀꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯀꯤꯗꯅꯅꯦ ꯃꯤ ꯃꯁꯦꯟ ꯍꯥꯠꯅꯔꯣ ꯍꯥꯏꯗꯅ ꯏꯁꯣꯔꯁꯤꯡꯁꯤꯅ ꯁꯥꯟꯅꯔꯛꯄ ꯂꯤꯂꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦꯕ ꯀꯣ ꯏꯁꯣꯔꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯁꯤꯁꯦ ꯃꯔꯝꯗꯤ ꯃꯤꯁꯤꯡꯁꯦ ꯁꯪꯁꯥꯔꯗꯅꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯅꯦ ꯃꯤ ꯑꯐꯕ ꯍꯥꯏꯕꯁꯦ ꯂꯩꯔꯛꯇ꯭ꯔꯦꯕ ꯃꯤ ꯐꯠꯇ ꯉꯥꯛꯇ ꯉꯥꯏꯔꯦꯕ ꯁꯦꯠꯅ ꯆꯥꯅꯕꯉꯥꯛꯇ ꯉꯥꯏꯅꯔꯕꯅꯤꯅꯅꯦ ꯅꯣꯏ ꯃꯤ ꯃꯁꯦꯟ ꯇꯥꯏꯕꯪ ꯃꯤ ꯃꯁꯦꯟ ꯁꯦꯠꯅ ꯆꯥꯅꯤꯡꯉꯗꯤꯅꯦ ꯁꯦꯠꯅ ꯆꯥꯅꯔꯣ ꯍꯥꯏꯗꯅꯅꯦ ꯏꯁꯣꯔꯁꯤꯅ ꯂꯣꯏ ꯁꯥꯟꯅꯔꯛꯑꯦꯕ ꯃꯌꯥꯝ ꯀꯣ ꯆꯨꯝꯃꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯕꯤꯍꯥꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅꯦ ꯍꯧꯖꯤꯛꯀꯤ ꯍꯦꯗꯃꯥꯁꯇꯔꯁꯤꯅ ꯁꯥꯇ꯭ꯔ ꯃꯆꯥꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯆꯠꯂꯝꯃꯤꯕ ꯂꯤꯆꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯏꯔꯝꯃꯣꯕꯀꯣ ꯏꯁꯥꯃꯛ ꯊꯣꯛꯑꯒꯅꯦ ꯇꯣꯡꯉꯤꯕ ꯁꯦꯟꯗꯦꯟꯗꯨꯅ ꯃꯃꯥꯏꯗꯨꯗ ꯄꯦꯟꯅꯕ ꯀꯟꯒꯅꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯒꯨꯝꯕꯒꯤ ꯂꯣꯡꯒꯥꯗ ꯑꯁꯤꯒꯤ ꯂꯤꯆꯠ ꯆꯠꯂꯒ ꯂꯦꯝ ꯊꯥꯒꯗꯕ ꯅꯠꯇꯦꯕ ꯀꯣ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯇꯥꯔꯝꯒꯅꯤ ꯌꯦꯡꯉꯨ ꯃꯆꯥꯗꯨꯒꯤ ꯏꯖꯠꯇꯨꯕꯨ ꯑꯣꯖꯥ ꯑꯃꯅ ꯃꯥꯡꯍꯟꯗꯩ ꯇꯧꯔꯝꯃꯒ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯗꯨꯗꯤꯅꯦ ꯁ꯭ꯀꯨꯜꯗ ꯊꯝꯕꯩꯁꯨ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯊꯝꯕꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ ꯃꯌꯥꯝ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯥꯗꯤ ꯍꯤꯡꯍꯟꯗꯕꯅ ꯐꯩꯌꯦꯕ ꯂꯪꯐꯩꯅ ꯃꯇꯝ ꯌꯧꯔꯒ ꯈꯣꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯈꯪꯅꯔꯤꯕꯅꯤꯀꯣ ꯂꯪꯐꯩ ꯍꯥꯏꯕ ꯂꯪꯐꯩꯁꯤꯗꯤ ꯃꯇꯝ ꯌꯧꯔꯒ ꯑꯗꯨꯝ ꯈꯣꯡꯉꯛꯄꯅꯤ ꯃꯥꯏ ꯃꯇꯝꯗꯣ ꯌꯧꯔꯒꯗꯤꯅꯦ ꯑꯗꯨꯝ ꯈꯣꯡꯉꯛꯄꯅꯦꯕ ꯀꯣ ꯑꯁꯤꯅꯦꯕ ꯃꯌꯥꯝ ꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯃꯌꯥꯝꯒꯤ ꯑꯣꯏꯖꯒꯗꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ